Thaba pikliba machanupabu pamladuna kapcherami. Mama ton nganbina. Ibema, kadaino, angang dupiro. Ima ton, ay ngamuye. Masidine, madugi matam nate. Haujing mapanda, mina ngay to na layrabani. Kadaino, piro. Ima ton, karamba mamana, machabo atopa kanagi mapamda sinaba pamgadawribano. Taibang asida, asigumali chase. Mama kanan suya ningloye. Thaba, nang imato na hairibase, tungi pananabani, yengo. No mugi chana balaita dana, no mugi charasi matang tana na buhonabada, kaya da wakraba. Angang haibasidi, masidagi henba kaya ama poglakigani. Makoy na su angang ase, yam na nusizaribase uredana, siyal su yam na pangadoriba. Imaton, ay gijase, maray bagtiraba macha haibado. Madi way haningdi karigumba matamda ichasi makoina tati tawina tawbirabadi kamdawgani maduraga aina mataw karamna hingadawribano ay ichagi awaba maithong amatta yengba ngamloy maton haima masidiba thaba nangnane wakhaldo yamna hena khanjinkhre makoina su angang ase kayada pamjana lawjarage hairaglibano adubu makoina macha amabu nungsibagumna aisu mama ama oina ichabu nungsiye tanja aduda thongal-dagi lata changlaklammi nganbi yadribro aibu thengkhranine yarani thaba kadaino pirose nganbi na angang adu pumullammi thaba kapladuna imaton amta ngaibikhu aroiba oina ichase amukta pamjahoge nganbi na angang adubu thawada pirami thaba mapi ira chenduna machabu chetna mathanungda konduna kapcherami imagi bungo ngasidagidi ichagi nungsiraba saktamase amukhanna uba phanglaroi nang imabu warauganuko thaba latada yengladuna asumna hairaklame inomcha ai wafam amtang haijage mapoksimagidi ichabu amukhanna ujaba phanglaroidra haiba ai khangba ngamde aina manung matam chadana leikidaba thoklabasu ichase apopani khanduna inom chana nungsina loinabiyo ko aigi chase mahaki maming mani haina thonbiyo ko hoi kadai piro angangse wase hairaga nganbina angang adu fat mullaga lata da pirame lata angang adu harauna pamjarame mahak selsing adu sat piramlaga mahaki mapuroibaga loinana thongal adu da thokhirame thaba khangawdana fuk hogalaklaga thongalomda chenthораklame matai manaw ani duna machabu pukhiba maikai adu yengladuna kapcherame imagi mani nang imabu waruganu ko nganbi thongjaldagi thabana thongala leptuna kappadu urame amuk kaptana leirini he kanade kapningaga kapchasanu chakta chara hendraga loire ahing adu thaba karimata chaw thau haiba yaramde adubu mamaton nganbidi adumak leptana chari somda macha phangjaraba matai manaw anidu harawbana loire nupi hangchitine ipan tawthoklase hayengse ai baton thinba chaluge kanade chawna pangthokse madumakne aina pamjariba sisu aigine haibada imita icha amata isorna pibiramdrabasu mapu mahaki thaujaldagi ngasidi nungsiraba icha nupa ama phangjare aduda aina yamna nungaijibadi angang asigi mamaduni mahaki macha kainabagi tingtha ado ai yengba ngamde adubu hojik makidi mahak mapuroiba leibusu nate mahak leisabini phatraba mamaton aduna thokhanba khujin thawra ngaktani jamjarabi thababu asigumba phibam asida yohankhibani khangdre nupi karibu haiga dawribani phare ai chak thonglukige nangna ne angang asiga leiminaro hoi asumna makhoi matai manaw ani du punna chak chaminarami matam khara hojinkhre manisu chawba khara hawraklami mani nangbu kadaida leige ima ai sida leiye mani sumangdagi imunglomda chensilaktuna ima ai sanapo sanarubane
Imana chak loire charasi la'o haige tawbani. Ima, kay injangno? Ichana pamjaba sareng do thonge. Ngasay na pabung na ne, ichana chana na bahay do na layaklamlibani. Aya, adudi yam hauni na. Hoy. Ima ne, chak thirak lage ko. Pabung di ne, horen halaklaga adum chajarasan. Makoy mama macha ani do punna haraw chak do chaminarame. Somda thaba phamungda mathanta ungduna leire. Mama ton nganbi changlaktuna. Thaba, chak charasi laodana. Ima ton, ai gasidi isa se khara nungaitre. Aduna chak se chararoige. Nangbu ngarang su jade nasado yararoine. Ima ton, ai kaisu tawrui. Hore numidang oina charage. Hoy. Nganbi do chakhumna changkhirami. Nga atawbasing ado loinamak haptoklaga chathoklami. Hera, magi bukari khakjarunege chathoke. Chaningaga chajani, chaningdraga tokjani. Mado, aigi daita nate, kanade, loina chathoke. Asumna nganbi do haungna chaksu chathoklami aduga lekay amu koiba chatkhirami. Somna thaba matamdi sumsum haujinkre. Machanupa adubu kamdauribanu. Machanupa adubu karamna leliba jano haibagi wakhalda mahak langtak narami amadi machagi nungsiraba saktam adu uningbana ngawrami. Numidang wairam tasilakle. Lata machabu thongalda halakpa ngaizarami. Mani kaptuna laklami matawadu ubada lata pakhana chensilaklami. Mani, kaidawre? Hayo. Imada hayo. Kanana kari tawrage? Mani mamada yengkhalaktuna. Ima, nine tombina aise nangi asengba macha nate hai. Aduga aiga nangusu masak manade hai. Aige asengba imadi atopa khun amadagine hai. Lata wadu tabada mahak swai laurami. Se karisu khaluranu. Makhoina ne ngangingba ngangjasanu. Nangse imagi asengba ichani. Ichane imabu mandrabasu pabung malisidi. Asengba iro ima. Mani, lao. Imaga chak thongtoklasi. Lata sor sangna honthaduna machaga punna imungda changminaraklami. Chak adu thongna. Imagi mani, hayengdagini ne, migi mayumda sanaba chatpase chalanu. Ado ima, ai tomda sanabadi talle. Adugi bu kaino, imaga punna sanaraka loiredana, imana ne, wari sulibidoini. Hoi ma, adudi imaga sanasiko. Nongmadi khanghaudana latado mirolaklami pausi tabada tombasu yamna haraujarami. Is, nungaizareda. Icha ani phangkadore. Masimu nungaiba leitre. Tomba manibu pamlaga. Ipagi mani, haujiktine nangi nanaw nupa ama laklagani. Aya, asengbairo pabong. Adu oiradi nanawga aiga adum sanarasu yarani ko. Tomba do noklaga. Hoi. Lata so haifam khangdana harauba haibadu oire matamdi leptana adumak haujinkirami. Lata machanupa ama phangjarami asumna mani amadi mahaki manaw nupa ningthem chawraklami. Ipagi ningthem, mani, tarabro na khoy anibo. Ningthem thoraktuna, babung kay haige. Se, babung na ne achapol erakpani. Tachawdi kadai chakre. Tachawdi ising sokpo chakhibane. Phare, tachawla aga punna chaminaro. Hoi pabung, ado pabung, tachaw ibanigi pirol phajaba khara laibiyoba. Migidi yam laine. Adum pirol singse hanjin sepado ikaijayba. Lata imungdagi thoraktuna. Laini, karigi chagi pirol laidani. Tanja aduda mani so bartin nama makhut nama paiduna thongkaldagi changlaklami. Ising adu mafam chana thanamlaga mahak so mangolda kakhalaklami. Lata na, mani lao. Mani sumamagi manakta famlami. Babong, kayang kuiragi halakpa. Kuidriye, babong nane achapol hirakpani. Ningthem ga punna chaminaro. Ohoy babong, ima, ay singkara khairam lage. Horin numidangi chak thongnanaba. Icha waranida, ima adum khairage. Ipa khaibirage, icha pothazaro, waramanida. Wadi, hojikti ay chawrabani, angang haibado oidre. Hojikti imung asigi thabak singase aigisu daita oirabani. Hoi, chummi. Adubune ima adum khairage. Chalo.
ꯅꯤꯡꯊꯦꯝꯒꯅꯦ ꯑꯆꯥꯄꯣꯠꯁꯦ ꯆꯥꯊꯣꯛꯃꯤꯟꯅꯔꯨꯔꯣ꯫ ꯌꯥꯗꯦ ꯏꯃꯥ, ꯑꯩꯅ ꯈꯥꯏꯗꯣꯏꯅꯤ꯫ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯥꯏꯔꯒꯦ꯫ ꯂꯥꯛꯑꯣ ꯅꯤꯡꯊꯦꯝ, ꯏꯃꯨꯡꯗ ꯆꯪꯉꯁꯦ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯪꯈꯤꯔꯝꯃꯤ ꯂꯇꯥꯅ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ꯫ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯅꯨꯡꯁꯤꯔꯕ ꯈꯨꯗꯣꯜ ꯑꯁꯦ ꯃꯄꯨ ꯃꯍꯥꯛꯅ ꯄꯤꯅꯕꯤꯕꯅꯤ꯫ ꯂꯇꯥ, ꯅꯨꯡꯁꯤꯀꯣ ꯃꯇꯝꯗꯣ꯫ ꯅꯪ ꯑꯩꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯤꯉꯩ ꯀꯌꯥꯗ ꯋꯥꯖꯈꯤꯕ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯄꯨ ꯃꯍꯥꯛꯅ ꯏꯆꯥ ꯑꯅꯤ ꯄꯤꯅꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯄꯣꯛꯄ ꯄꯣꯛꯇꯕ ꯍꯥꯏꯕꯁꯦ ꯀꯔꯤꯃꯠꯇ ꯊꯝꯕ ꯄꯥꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥ ꯉꯥꯛꯇꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯅꯨꯄꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯃꯉꯥꯜ ꯄꯤꯔꯛꯈꯤꯕꯗꯤ ꯏꯆꯥ ꯃꯅꯤ꯫ ꯃꯍꯥꯛꯄꯨ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯕ ꯐꯠꯇꯦ꯫ ꯃꯅꯤ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ꯫ ꯁꯣꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯆꯥꯄꯣꯠ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯇꯥꯆꯧ, ꯄꯥꯕꯨꯡꯅ ꯂꯩꯔꯛꯄ ꯑꯆꯥꯄꯣꯠꯁꯦ ꯍꯥꯎꯇ꯭ꯔꯥ? ꯍꯥꯎꯋꯦ꯫ ꯑꯗꯨ ꯇꯥꯆꯧ, ꯍꯌꯦꯡꯗꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯁꯤꯡ ꯆꯟꯕꯗꯨ ꯆꯠꯃꯤꯟꯅꯁꯤꯀꯣ? ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯅꯤꯡꯊꯦꯝ, ꯅꯪꯗꯤ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤ꯫ ꯇꯥꯆꯧꯗꯤ ꯑꯍꯜ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ, ꯆꯠꯄ ꯌꯥꯔꯦ꯫ ꯅꯪꯗꯤꯅꯦ ꯄꯥꯕꯨꯡꯅ ꯌꯥꯔꯣꯏꯗ꯫ ꯑꯩ ꯄꯥꯕꯨꯡꯗ ꯍꯥꯏꯅꯒꯦꯕ, ꯑꯗꯣ ꯂꯥꯛꯀꯦꯕ꯫ ꯍꯣꯏ ꯍꯣꯏ, ꯄꯥꯕꯨꯡꯅꯕꯨ ꯌꯥꯔꯛꯑꯗꯤ ꯂꯥꯛꯑꯣ꯫ ꯅꯤꯡꯊꯦꯝ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯁꯤꯡ ꯆꯟꯕ ꯆꯠꯆꯔꯨꯒꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯐꯔꯦ ꯐꯔꯦ, ꯇꯥꯆꯧꯒ ꯍꯦꯛ ꯆꯠꯃꯤꯟꯅꯔꯣ꯫ ꯅꯤꯡꯊꯦꯝ ꯑꯃꯨꯛ ꯍꯔꯥꯎꯅ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯅꯣꯡꯃꯇ ꯃꯅꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯍꯥꯛ ꯑꯁꯦꯡꯕ ꯃꯆꯤꯟ ꯃꯅꯥꯎ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ꯫ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯃꯨꯡ ꯑꯗꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯅꯤ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯅꯣꯡꯃꯗꯤ ꯅꯨꯃꯤꯠ ꯑꯃꯗ, ꯇꯥꯆꯧ, ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯅꯤꯡꯊꯦꯝ, ꯅꯪꯕꯨ ꯍꯛꯆꯥꯡꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯂꯩꯍꯧꯔꯣꯅꯦ, ꯇꯥꯆꯧ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ꯫ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯑꯩ ꯏꯃꯥꯗꯅꯦ ꯑꯝꯇ ꯍꯥꯏꯔꯝꯈꯤꯒꯦ꯫ ꯃꯅꯤꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯏꯃꯥ, ꯅꯤꯡꯊꯦꯝ ꯏꯕꯥꯅꯤ ꯁꯤꯡ ꯆꯟꯕ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ꯫ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯂꯒꯦ ꯏꯆꯥ ꯑꯅꯤ ꯍꯜꯂꯛꯄꯗ꯫ ꯍꯣꯏ ꯃꯥ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯉꯥꯟꯕꯤꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯊꯕꯥꯅ ꯃꯃꯥꯇꯣꯟ ꯉꯥꯟꯕꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯦꯠꯄꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯥꯟꯕꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯕꯥ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯨꯡꯁꯤꯔꯕ ꯅꯆꯥ ꯑꯗꯣ ꯑꯩꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ꯫ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯦ ꯊꯕꯥ꯫ ꯏꯃꯥꯇꯣꯟ, ꯁꯦ ꯀꯞꯀꯅꯨ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯆꯥ ꯑꯗꯨꯅ ꯇꯁꯦꯡꯅꯃꯛꯀꯤ ꯃꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯤꯕ ꯂꯥꯛꯀꯅꯤꯌꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯅꯦ ꯑꯩꯅ ꯋꯥꯅ ꯉꯥꯏꯖꯔꯤꯕꯁꯦ꯫ ꯊꯕꯥ, ꯅꯪꯕꯨ ꯅꯗꯣꯝꯆꯥ ꯂꯇꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯍꯪꯂꯨꯒꯦꯔꯥ? ꯅꯪꯕꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯅꯤꯡꯗꯕ꯭ꯔꯣ? ꯏꯃꯥꯇꯣꯟ, ꯑꯩ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩ ꯆꯠꯂꯔꯣꯏꯒꯦꯗ꯫ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯏꯆꯥ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯪꯂꯛꯂꯕꯗꯤ ꯃꯍꯥꯛꯅ ꯀꯔꯝꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯏꯃꯥꯇꯣꯟ, ꯑꯩ ꯏꯆꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯁꯦ ꯃꯥꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯃꯥꯗꯨꯅ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯕꯗꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ? ꯈꯜꯂꯨꯕꯗ ꯑꯩ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯍꯧꯔꯛꯐꯝ ꯄꯣꯛꯅꯐꯝ ꯊꯤꯔꯛꯈꯤꯒꯅꯤ, ꯍꯜꯂꯛꯈꯤꯒꯅꯤ꯫ ꯏꯃꯥꯒꯤ ꯃꯅꯤ, ꯏꯃꯥꯕꯨ ꯉꯥꯛꯄꯤꯕ ꯉꯝꯈꯤꯒꯗ꯭ꯔꯥ? ꯏꯆꯥꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯑꯩꯁꯦ ꯏꯆꯥ ꯑꯗꯨꯅ ꯑꯩꯕꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯤꯔꯛꯈꯤꯗ꯭ꯔꯅꯦ? ꯏꯃꯥꯒꯤ ꯃꯅꯤ꯫ ꯉꯥꯟꯕꯤꯁꯨ ꯃꯃꯥꯡꯉꯩ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯅꯤꯡꯉꯝꯗꯕ ꯃꯊꯟꯇ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯤꯡ ꯈꯥꯏꯕ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫
ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯅꯤꯁꯨ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ ꯁꯅꯥꯔꯩ, ꯅꯪꯁꯨ ꯁꯤꯡ ꯆꯟꯕ ꯂꯥꯛꯑꯝꯃꯤꯔꯣ? ꯅꯠꯇꯦꯗ, ꯑꯩ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯄ ꯂꯥꯛꯑꯝꯕꯅꯦ꯫ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯅꯈꯣꯏ ꯑꯅꯤ ꯆꯠꯈꯤꯕꯗꯨ ꯎꯕꯗꯒꯤ ꯄꯥꯟꯊꯣꯏ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯄꯅꯦ꯫ ꯃꯅꯤ ꯍꯥꯏꯐꯝꯗꯤ ꯈꯪꯗꯦ ꯃꯊꯟꯇ ꯏꯀꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯁꯅꯥꯔꯩꯁꯨ ꯅꯨꯄꯤ ꯑꯣꯏꯔꯤꯕꯅ ꯃꯍꯥꯛꯁꯨ ꯋꯥ ꯀꯌꯥꯗꯤ ꯉꯥꯡꯕ ꯍꯩꯖꯔꯝꯗꯦ꯫ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯅ ꯄꯥꯟꯊꯣꯏ, ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯥꯐꯥꯎ ꯆꯠꯂꯨꯁꯦ꯫ ꯑꯗꯨꯅ ꯐꯔꯅꯤ ꯅꯤꯡꯊꯦꯝ, ꯆꯠꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛꯃꯤ ꯅꯥꯀꯟ ꯑꯃꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ, ꯅꯣꯏ ꯇꯥꯆꯧꯁꯦ ꯅꯨꯄꯥ ꯌꯥꯝ ꯃꯥꯟꯖꯗꯦꯗ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯕꯁꯨ ꯍꯩꯖꯗꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯑꯕꯣ? ꯆꯥꯔꯛꯇ꯭ꯔꯤꯗ, ꯂꯣꯏꯕꯨꯗꯤ ꯂꯣꯏꯁꯜꯂꯝꯃꯤ꯫ ꯑꯗꯨꯗ ꯁꯅꯥꯔꯩꯅꯅꯦ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯥꯟꯅ ꯊꯤꯔꯨꯁꯦ ꯍꯥꯏꯕꯗꯨꯗ ꯂꯥꯛꯄꯅꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯅꯪꯅ ꯑꯍꯜꯅꯤ, ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯕꯗꯤ ꯅꯪꯅ ꯍꯥꯟꯅ ꯍꯥꯟꯕ ꯇꯥꯔꯦꯅꯦ꯫ ꯃꯁꯤꯗꯤꯕ, ꯑꯗꯣ ꯅꯣꯏ ꯇꯥꯆꯧꯒ ꯁꯅꯥꯔꯩꯒ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯅꯤ ꯍꯥꯏꯒꯦ? ꯑꯗꯨꯗꯤ ꯈꯪꯗꯦꯗ, ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯆꯔꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯂꯩꯔꯦ꯫ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤ ꯊꯨꯡꯅꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯊꯨꯡꯅꯒꯅꯤ, ꯑꯩꯅ ꯂꯦꯞꯂꯤꯌꯦ ꯅꯪꯒꯤꯗꯃꯛ ꯏꯆꯦ ꯄꯥꯟꯊꯣꯏ꯫ ꯁꯣꯝꯗ ꯁꯅꯥꯔꯩꯅ ꯃꯅꯤ, ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯍꯧꯔꯕꯣ? ꯊꯣꯡꯍꯧꯔꯤꯌꯦ꯫ ꯅꯣꯏꯗꯤ? ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯂꯣꯏꯁꯜꯂꯝꯃꯦ꯫ ꯌꯥꯝ ꯐꯩꯅꯦ, ꯊꯕꯛ ꯌꯥꯝ ꯐꯩꯀꯣ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯩꯔꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯍꯦꯟ ꯂꯥꯛꯂꯝꯃꯤ꯫ ꯃꯩꯔꯥꯕ ꯃꯅꯤ ꯑꯃꯗꯤ ꯁꯅꯥꯔꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯍꯦꯟ, ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯦ꯫ ꯑꯁꯦꯡꯕ, ꯃꯈꯣꯏꯒꯤꯁꯦ ꯇꯧꯒꯦꯅ ꯇꯧꯔꯤꯕ꯭ꯔꯥ? ꯑꯇꯩ ꯈꯪꯗꯦ, ꯁꯅꯥꯔꯩꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯃꯥꯗꯤ ꯑꯩ ꯈꯛꯇꯒꯤꯅꯤ, ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯔꯩ, ꯅꯪꯗꯤ ꯁꯤꯗ ꯀꯩ ꯇꯧꯔꯝꯃꯤꯕ? ꯁꯅꯥꯔꯩ ꯃꯩꯔꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯅ ꯌꯦꯡꯂꯒ ꯃꯅꯥ ꯃꯁꯤꯡ ꯊꯤꯕ ꯂꯥꯛꯑꯝꯕꯅꯦ꯫ ꯃꯐꯝꯁꯤꯗꯤ ꯁꯤꯡ ꯆꯟꯐꯝꯅꯤ꯫ ꯃꯐꯝꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯤꯒꯗꯧꯔꯤꯕ? ꯃꯗꯣ ꯅꯪꯅ ꯍꯪꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯄꯗ ꯅꯪꯅ ꯍꯪꯐꯝꯁꯨ ꯊꯣꯛꯇꯦ, ꯊꯤꯡꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯃꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯁꯅꯥꯔꯩ, ꯅꯪꯒꯤꯁꯦ ꯇꯁꯦꯡꯅ ꯑꯩꯕꯨ ꯁꯤꯡꯅꯔꯤꯕ꯭ꯔꯥ? ꯈꯨꯗꯛ ꯑꯁꯤꯃꯛꯇꯗ ꯅꯪꯕꯨ ꯐꯥꯕꯁꯨ ꯉꯝꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯤ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯀꯩꯅꯣꯗ ꯃꯩꯔꯥꯕ, ꯋꯥꯒꯤ ꯋꯥ ꯐꯖꯅ ꯉꯥꯡꯉꯨ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯁꯅꯥꯔꯩ ꯑꯩꯒꯤ ꯏꯅꯥꯛꯇꯅꯤ ꯂꯩꯔꯤꯁꯦ꯫ ꯃꯅꯤ, ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯂꯣꯏ, ꯑꯗꯨꯒ ꯑꯩꯅ ꯂꯦꯝꯅꯁꯨ ꯇꯣꯛꯂꯣꯏ꯫ ꯁꯅꯥꯔꯩ, ꯅꯪꯕꯨ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯃꯩꯔꯥꯕ, ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ꯫ ꯑꯩꯗꯤ ꯃꯅꯤ ꯂꯩꯖꯔꯦ, ꯃꯍꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯅꯨꯡꯁꯤꯔꯣꯏ꯫ ꯃꯩꯔꯥꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯅꯥꯔꯩꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ꯫ ꯃꯅꯤꯁꯨ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯔꯗꯨꯅ ꯃꯩꯔꯥꯕꯕꯨ ꯐꯨꯔꯝꯃꯤ꯫ ꯃꯩꯔꯥꯕꯒꯤ ꯃꯃꯥꯟꯅꯕ ꯑꯍꯦꯟꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯃꯅꯤꯕꯨ ꯆꯥꯡꯌꯦꯡꯂꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯄꯥꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯃꯌꯥꯝꯕꯕꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯐꯨꯕꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯁꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯐꯨꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯑꯃꯗꯤ ꯑꯍꯦꯟꯁꯨ ꯃꯥꯏꯊꯤꯔꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯤꯡꯅꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯆꯧ, ꯁꯦ ꯍꯧꯒꯠꯂꯣ, ꯀꯌꯥꯝ ꯁꯣꯛꯀꯦ? ꯀꯩꯁꯨ ꯌꯥꯝ ꯁꯣꯛꯇꯦꯗ꯫ ꯐꯔꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯃꯅꯤꯅ ꯁꯅꯥꯔꯩ, ꯄꯥꯟꯊꯣꯏ, ꯅꯈꯣꯏ ꯑꯅꯤꯁꯨ ꯆꯠꯂꯁꯤ꯫ ꯅꯈꯣꯏꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒꯦ꯫ ꯑꯃꯨꯛ ꯃꯈꯣꯏꯒ ꯊꯦꯡꯅꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯅꯤ꯫ ꯍꯣꯏ ꯃꯅꯤ꯫ ꯁꯅꯥꯔꯩꯗꯨ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯟꯗ ꯊꯨꯝꯃꯣꯛ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯕꯨꯡ ꯇꯣꯝꯕ ꯃꯆꯥꯅꯨꯄꯥ ꯃꯅꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯂꯇꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯃꯃꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ? ꯅꯆꯥꯅꯨꯄꯥ ꯃꯅꯤꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦꯅꯦꯍꯦ꯫ ꯂꯇꯥꯁꯨ ꯄꯥꯈꯠꯂꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯍꯥ, ꯏꯆꯥ ꯀꯩꯗꯧꯔꯕ? ꯂꯇꯥ ꯊꯣꯡꯒꯥꯜꯗꯒꯤ ꯏ ꯅꯥꯏ ꯇꯥꯅ ꯆꯪꯂꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ
ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯏꯄꯥꯒꯤ ꯃꯅꯤ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯍꯥꯏꯌꯨ, ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯁꯦ?" ꯂꯇꯥ ꯃꯍꯥꯛꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯁꯣꯛꯂꯤꯕ ꯃꯀꯣꯛ ꯑꯗꯨꯗ ꯅꯝꯁꯤꯜꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯃꯅꯤ, ꯍꯥꯏꯌꯨ, ꯀꯅꯥꯅ ꯏꯆꯥꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯅꯤꯡꯊꯦꯝ, ꯍꯥꯏꯌꯨ ꯏꯃꯥꯗ, ꯃꯇꯧ ꯑꯁꯦ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ?" "ꯏꯃꯥ, ꯄꯥꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯥꯃ ꯃꯩꯆꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯕꯗꯨꯅꯅꯦ ꯊꯧꯗꯣꯛ ꯑꯁꯦ ꯃꯍꯥꯛꯅ ꯍꯧꯔꯛꯄꯅꯤ." ꯇꯣꯝꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ "ꯑꯁꯨꯛ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯒꯤ ꯏꯆꯥꯃꯛꯇ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯕ?" ꯂꯇꯥꯅ "ꯃꯈꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ꯫ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ꯫ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯗ ꯑꯩꯅ ꯊꯧꯗꯣꯛ ꯑꯁꯦ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯕꯨꯁꯨ ꯑꯩꯅ ꯑꯋꯥꯕꯁꯤ ꯅꯪꯍꯟꯒꯅꯤ." "ꯏꯃꯥ, ꯄꯥꯕꯨꯡ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯁꯤ꯫ ꯅꯆꯥꯗꯤ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯑꯋꯥꯕ ꯄꯤꯕ ꯄꯥꯝꯖꯗꯦ꯫ ꯃꯈꯣꯏꯅ ꯐꯅ ꯂꯥꯜꯂꯨꯔꯕꯁꯨ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏꯁꯦ." "ꯃꯗꯨ ꯌꯥꯔꯣꯏꯌꯦ ꯇꯥꯆꯧ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯦ꯫ ꯏꯆꯤꯜ ꯏꯅꯥꯎ ꯐꯥꯎꯕ ꯀꯥꯏꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯌꯦꯡꯉꯨ, ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯅ ꯀꯌꯥꯗ ꯈꯨꯜ ꯑꯁꯤꯗ ꯑꯣꯠꯂꯤꯕꯅꯣ." "ꯏꯌꯥꯝꯕꯒꯤ ꯅꯤꯡꯊꯦꯝ, ꯁꯦ, ꯅꯪ ꯐꯤꯡꯒꯠꯈꯤꯅꯨ꯫ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯄ ꯇꯝꯂꯁꯤ꯫ ꯌꯦꯡꯉꯨ, ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯇꯧꯕꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯦ ꯑꯃꯨꯛ ꯏꯍꯧ ꯁꯥꯒꯠꯂꯨꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ꯫ ꯑꯩ ꯁꯤꯔꯕꯁꯨ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯂꯥꯟꯖꯗ꯭ꯔꯕ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯃꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ." ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕ ꯑꯃꯗꯤ ꯂꯇꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ꯫ "ꯃꯅꯤ, ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ." ꯅꯤꯡꯊꯦꯝ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯁꯤ ꯐꯥꯎꯕ ꯃꯌꯥꯝꯕꯒꯤ ꯋꯥ ꯑꯃꯠꯇ ꯅꯥꯊꯩꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯐꯥꯊꯖꯔꯝꯃꯤ꯫ ꯂꯇꯥ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯂꯣꯜꯂꯒ ꯑꯌꯤꯡꯕ ꯈꯔ ꯌꯥꯟꯅꯗꯨꯅ ꯐꯗꯤ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯑꯁꯣꯛꯄꯗꯨ ꯅꯥꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯅꯤꯁꯨ ꯑꯋꯥꯕ ꯆꯩꯅꯥꯗꯨ ꯈꯪꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯕꯥ ꯈꯪꯍꯧꯗꯅ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ "ꯃꯅꯤ!" "ꯊꯕꯥ, ꯀꯩꯗꯧꯔꯤꯁꯦ? ꯍꯥꯏꯌꯨ, ꯍꯨꯃꯥꯡ ꯉꯛꯇ ꯉꯥꯏꯔꯤꯅꯦꯍꯦ ꯇꯧꯔꯤꯁꯦ꯫ ꯅꯪꯕꯨ ꯃꯪ ꯐꯠꯇꯕꯒ ꯃꯪꯂꯨꯔꯕꯔꯣ?" "ꯏꯃꯥꯇꯣꯟ, ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯏꯆꯥ ꯃꯅꯤꯗꯣ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯦ꯫ ꯏꯃꯥꯇꯣꯟ, ꯑꯩ ꯏꯆꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ꯫ ꯏꯆꯥꯗꯣ ꯀꯝꯗꯧꯅ ꯂꯩꯔꯝꯒꯅꯤ? ꯃꯍꯥꯛꯅ ꯃꯃꯥ ꯑꯩꯕꯨ ꯉꯥꯛꯄꯤꯈꯤꯒꯗ꯭ꯔꯥ?" "ꯃꯀꯨꯃꯪ ꯍꯥꯏꯕꯗꯨꯅꯤꯁꯦ, ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ꯫ ꯁꯦ, ꯅꯣꯡꯃꯗꯤꯅꯦ ꯃꯍꯥꯛ ꯂꯥꯛꯈꯤꯒꯅꯤ꯫ ꯈꯥꯡꯕꯗ ꯀꯜꯂꯨ ꯊꯕꯥ." "ꯑꯩ ꯏꯆꯥꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯤ ꯏꯃꯥꯇꯣꯟ꯫ ꯏꯃꯥꯒꯤ ꯃꯅꯤ, ꯅꯪꯕꯨ ꯏꯃꯥꯒꯤ ꯇꯦꯡꯊꯥ ꯑꯁꯤ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯎꯕ꯫ ꯏꯃꯥ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ, ꯏꯃꯥꯒꯤ ꯃꯅꯤ." ꯁꯣꯝꯗ ꯃꯩꯔꯥꯕ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯃꯩꯆꯥꯎꯁꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ "ꯍꯥꯏ, ꯏꯕꯨꯡꯉꯣ, ꯍꯥꯏꯌꯨ, ꯏꯆꯥ ꯀꯔꯤ ꯇꯧꯔꯦ?" "ꯄꯥꯕꯨꯡ, ꯑꯩꯁꯦ ꯃꯥꯏꯊꯤꯕ ꯄꯤꯕ ꯌꯥꯗꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯀꯀꯥ ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯅ ꯇꯧꯔꯝꯂꯤꯕꯅꯤ." "ꯀꯔꯤ? ꯃꯈꯣꯏꯅ ꯏꯆꯥꯕꯨ ꯑꯁꯨꯝꯅ ꯐꯨꯔꯝꯂꯤꯕ? ꯍꯥꯏꯌꯨ, ꯏꯄꯥ ꯂꯦꯝꯅ ꯇꯣꯛꯑꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ." "ꯄꯥꯕꯨꯡ, ꯁꯅꯥꯔꯩꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯔꯣꯏ꯫ ꯃꯥꯗꯤ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯗ ꯄꯥꯕꯨꯡꯅ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯌꯨ." "ꯍꯦꯔꯥ, ꯃꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤ? ꯄꯥꯕꯨꯡ ꯂꯩꯔꯤꯁꯤꯗꯤ꯫ ꯐꯠꯇ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯇꯥꯕꯅꯤ." ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥ ꯑꯃ ꯃꯨꯟꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯕꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕꯒꯤ ꯄꯥꯝꯕꯩ ꯑꯃꯁꯨ ꯂꯦꯞꯅꯈ꯭ꯔꯦ꯫ ꯃꯅꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯗꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯇꯨꯅ ꯃꯊꯟꯇ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡ ꯏꯅꯥꯎꯁꯤꯡꯒ ꯑꯩꯒ ꯃꯁꯛ ꯃꯥꯟꯅꯗ꯭ꯔꯤꯕꯁꯦ? ꯑꯩꯅ ꯏꯃꯨꯡ ꯑꯁꯤꯗ ꯁꯛ ꯃꯥꯟꯅꯕ ꯀꯅꯥꯁꯨ ꯌꯥꯎꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯇꯁꯦꯡꯅ ꯑꯩꯁꯤꯕꯨ ꯀꯅꯥꯅꯣ? ꯏꯃꯨꯡ ꯑꯁꯤꯗꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯍꯧꯔꯛꯐꯝ? ꯃꯅꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯁꯨ ꯃꯅꯤ ꯊꯣꯛꯂꯛꯄ ꯇꯟꯖꯥ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ "ꯏꯃꯥ, ꯍꯋꯥꯏꯗꯣ ꯑꯩ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ." "ꯌꯥꯗꯦ, ꯅꯤꯡꯊꯦꯝ ꯍꯜꯂꯛꯑꯅꯤ꯫ ꯃꯥ ꯍꯜꯂꯛꯑꯒꯅꯦ ꯃꯥ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ." "ꯏꯃꯥ, ꯏꯅꯥꯎꯗꯣ ꯑꯃꯨꯛ ꯋꯥꯔꯅꯤ꯫ ꯗꯨꯀꯥꯟ ꯐꯥꯎꯕꯇꯪ ꯊꯣꯛꯂꯨꯕꯕꯨ ꯀꯌꯥꯝ ꯋꯥꯗꯣꯔꯤꯅꯣ? ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯁꯤꯗꯤ ꯑꯩ ꯆꯠꯂꯨꯔꯒꯦꯕ." ꯍꯣꯏ,
ꯑꯗꯨꯗꯤꯅꯦ ꯁꯦꯁꯦ ꯃꯅꯤ ꯃꯃꯥꯗꯒꯤ ꯁꯦꯜ ꯑꯗꯨ ꯂꯧꯔꯒ ꯊꯣꯔꯛꯂꯝꯃꯤ ꯃꯩꯔꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯤ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯃꯅꯤꯒꯤ ꯃꯀꯣꯛꯇ ꯑꯀꯟꯕ ꯎ ꯑꯃꯅ ꯊꯣꯝꯂꯛꯂꯝꯃꯤ ꯃꯅꯤ ꯋꯥꯈꯜ ꯇꯥꯗꯅ ꯑꯗꯨꯃꯛ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯈꯤꯔꯝꯃꯤ ꯃꯩꯔꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯜ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯒ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯊꯤꯅ ꯐꯨꯕꯤꯔꯒ ꯃꯍꯥꯛꯄꯨ ꯁꯤꯔꯦ ꯈꯟꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯁꯣꯝꯗ ꯂꯇꯥ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯅꯤꯡꯊꯦꯝꯁꯨ ꯍꯜꯂꯛꯂꯕꯗ ꯃꯌꯥꯝꯕꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯏꯃꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯠꯈꯤꯕ ꯆꯠꯈꯤꯕꯗꯤ ꯀꯨꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯦ ꯏꯃꯥꯅ ꯆꯠꯈꯤꯅꯣ ꯍꯥꯏꯕꯅꯦꯕ ꯑꯁ ꯏꯃꯥꯗꯤꯅꯦ ꯅꯨꯡꯁꯥ ꯊꯤꯔꯦꯗꯀꯣ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯗꯨꯀꯥꯟ ꯈꯨꯗꯤꯡꯃꯛꯇ ꯍꯪꯂꯛꯂꯕ꯭ꯔꯣ ꯍꯪꯉꯦ ꯄꯥꯕꯨꯡ ꯀꯅꯥꯝꯇꯅ ꯇꯥꯆꯧ ꯂꯥꯛꯇꯦ ꯍꯥꯏ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯥ ꯊꯤꯒꯗꯧꯔꯤꯗꯀꯣ ꯄꯨꯝꯅꯃꯛ ꯑꯁꯦ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯗꯨꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩ ꯃꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯏꯃꯥ ꯉꯥꯏꯈꯣ ꯅꯤꯡꯊꯦꯝ ꯇꯞꯊꯈꯣ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯆꯨꯝ ꯃꯔꯥꯟ ꯈꯪꯅꯗ꯭ꯔꯤꯕ ꯋꯥꯐꯝꯅꯤꯅ ꯍꯦꯛꯇ ꯃꯤꯉꯣꯟꯗ ꯏꯟꯁꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡꯁꯨ ꯆꯤꯡꯅꯔꯤꯕꯅꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯄꯥꯕꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯑꯉꯥꯎꯕꯒꯨꯝ ꯀꯔꯤꯁꯨ ꯈꯪꯗꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯃꯥꯏꯀꯩ ꯈꯪꯗꯅ ꯃꯊꯟꯇ ꯆꯦꯜꯂꯛꯂꯝꯃꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯋꯥꯈꯜ ꯆꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯅ ꯌꯨꯝ ꯑꯃꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯆꯪꯂꯛꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯟꯗ ꯅꯨꯄꯤ ꯑꯃꯈꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯤꯅ ꯏꯅꯦ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯆꯥꯛ ꯈꯤꯇ ꯄꯤꯖꯧꯕ ꯉꯥꯟꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ ꯑꯩꯔꯣ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤꯅꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯉꯔꯥꯡꯗꯒꯤ ꯀꯩꯁꯨ ꯆꯥꯗ꯭ꯔꯤ ꯉꯥꯟꯕꯤ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯊꯕꯥ ꯊꯕꯥ ꯊꯕꯥꯁꯨ ꯊꯣꯔꯛꯂꯝꯃꯤ ꯏꯃꯥꯇꯣꯟ ꯀꯩ ꯍꯥꯏꯒꯦ ꯂꯥꯎꯅꯤ ꯁꯤꯗ ꯊꯕꯥꯁꯨ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯗ ꯐꯥꯎꯔꯛꯂꯝꯃꯤ ꯏꯃꯥꯇꯣꯟ ꯀꯩꯗꯧꯔꯒꯦ ꯊꯕꯥ ꯌꯦꯡꯉꯨ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯍꯥꯛꯀ ꯅꯪꯒ ꯃꯁꯛ ꯌꯥꯝꯅ ꯃꯥꯟꯅꯩ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯣꯏꯔꯤꯒꯗ꯭ꯔꯅꯦ ꯊꯕꯥ ꯃꯅꯤꯗ ꯃꯨꯟꯅ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯔꯝꯃꯤ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨ ꯎꯔꯕꯗꯒꯤ ꯃꯍꯥꯛ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯏꯃꯥꯇꯣꯟ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯅꯤꯗꯨꯅꯤ ꯉꯥꯟꯕꯤ ꯃꯅꯤꯗ ꯌꯦꯡꯂꯒ ꯑꯕꯣꯛꯀꯤ ꯃꯅꯤ ꯀꯔꯤꯅꯣ ꯉꯁꯤ ꯅꯪꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯃꯅꯤ ꯄꯥꯈꯠꯅ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯆꯦꯟꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯕꯥꯅ ꯐꯥꯖꯤꯟꯗꯨꯅ ꯏꯃꯥꯒꯤ ꯃꯅꯤ ꯑꯩꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯃꯥꯅꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯩ ꯆꯠꯀꯦ ꯑꯩ ꯊꯥꯗꯣꯛꯑꯣ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯑꯁꯦꯡꯕꯔꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯝꯂꯧꯗꯨꯅ ꯃꯅꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯣꯠꯂꯤ ꯑꯃꯅ ꯃꯈꯣꯡ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯃꯅꯤꯕꯨ ꯂꯥꯌꯦꯡꯍꯜꯂꯝꯃꯤ ꯁꯣꯝꯗ ꯁꯅꯥꯔꯩꯅ ꯄꯥꯕꯨꯡ ꯑꯩ ꯃꯩꯔꯥꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯀꯔꯤꯒꯤꯅꯣꯅꯦ ꯏꯕꯦꯝꯃ ꯃꯤ ꯁꯦꯟꯖꯥꯎ ꯄꯥꯏꯈ꯭ꯔꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯍꯌꯦꯡꯋꯥꯏ ꯏꯆꯥꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕ ꯅꯪꯕꯨ ꯃꯨꯟꯅ ꯈꯜꯂꯨꯗ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯄꯥꯕꯨꯡ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯁꯦꯜ ꯐꯅ ꯂꯩꯔꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯄꯦꯟꯕ ꯉꯝꯗꯕꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯀꯞꯅ ꯂꯩꯕꯗꯨꯔꯥ ꯄꯥꯕꯨꯡꯅ ꯄꯥꯝꯂꯤꯕꯁꯦ ꯁꯅꯥꯔꯩ ꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤꯅꯦꯍꯦ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯁꯤꯅꯤꯌꯦ ꯐꯔꯦ ꯐꯔꯦ ꯏꯆꯥꯅ ꯑꯗꯨꯝꯅ ꯂꯦꯞꯂꯕꯗꯤ ꯄꯥꯕꯨꯡꯗꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯞ ꯅꯪꯕ ꯇꯥꯕꯅꯤ ꯏꯆꯥꯅ ꯄꯥꯕꯨꯡꯒꯤ ꯄꯣꯂꯣꯏꯗꯨ ꯎꯔꯒ ꯑꯄꯦꯟꯕ ꯑꯣꯏꯔꯣꯀꯣ ꯄꯥꯕꯨꯡ ꯐꯔꯦ ꯐꯔꯦ ꯏꯄꯥ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ ꯄꯥꯕꯨꯡ ꯑꯩ ꯌꯥꯔꯦ ꯄꯥꯕꯨꯡ ꯀꯨꯟꯖꯣ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯅꯤꯗꯅ ꯏꯄꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯁꯅꯥꯔꯩ ꯃꯅꯤꯒꯤ ꯋꯥꯈꯜ ꯀꯥꯎꯕꯗꯤ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯅꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯈꯤꯔꯝꯃꯤ ꯁꯣꯝꯗ ꯄꯥꯟꯊꯣꯏꯁꯨ ꯅꯤꯡꯊꯦꯝꯒ ꯎꯅꯔꯝꯃꯤ ꯄꯥꯟꯊꯣꯏ ꯑꯩꯒꯤ ꯇꯥꯆꯧꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯂꯨꯍꯣꯡꯂꯣꯏ ꯐꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯂꯦꯞꯂꯕꯗꯤ ꯑꯩꯁꯨ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯔꯒꯦ ꯑꯆꯨꯝꯕ ꯇꯧꯕ ꯃꯤꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯏꯊꯤꯕ ꯉꯝꯂꯣꯏ ꯅꯪꯒꯤ ꯇꯥꯆꯧꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯒꯅꯤ ꯃꯍꯥꯛ ꯍꯜꯂꯛꯈꯤꯅꯤꯌꯦ
ꯈꯪꯗ꯭ꯔꯦ ꯄꯥꯟꯊꯣꯏ ꯏꯆꯦ ꯁꯅꯥꯔꯩꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯆꯧꯗꯤ ꯑꯗꯨꯃꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯑꯩꯒꯤ ꯇꯥꯆꯧꯅ ꯂꯩꯔꯝꯒꯗꯕ ꯃꯇꯝ ꯄꯨꯝꯕꯗ ꯃꯅꯥꯋꯩꯕꯨ ꯎꯔꯒꯇ ꯅꯣꯛꯆꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯣ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯅꯤꯡꯊꯦꯝ ꯁꯦ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯩꯈꯣꯏ ꯃꯇꯝ ꯑꯗꯣ ꯉꯥꯏꯔꯁꯦ ꯂꯇꯥ ꯑꯃꯗꯤ ꯇꯣꯝꯕꯁꯨ ꯃꯅꯤꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ ꯊꯕꯥꯁꯨ ꯃꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯕꯥꯅ ꯃꯅꯤꯕꯨ ꯃꯥꯏꯕ ꯀꯧꯗꯨꯅ ꯑꯗꯨꯃꯛ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯍꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯕꯥ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗꯅꯣ ꯋꯥꯈꯜ ꯇꯥꯔꯛꯀꯗꯧꯔꯤꯕ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇ ꯏꯃꯥꯗꯤ ꯉꯥꯏꯕ ꯋꯥꯒꯗꯧꯔꯤꯗꯀꯣ ꯏꯃꯥꯒꯤ ꯃꯅꯤ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯨ ꯀꯩꯗꯧꯕꯒꯦ ꯃꯅꯤ ꯊꯕꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯅꯤ ꯏꯃꯥꯒꯤ ꯃꯅꯤ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯃꯅꯤ ꯃꯃꯤꯠꯇꯨ ꯆꯦꯅ ꯑꯣꯏꯁꯤꯜꯂꯤ ꯃꯍꯥꯛ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯍꯥꯛ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯃꯈꯣꯡ ꯑꯗꯨ ꯌꯣꯠꯂꯤ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯅꯨꯄꯤ ꯑꯃꯁꯨ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯏꯃꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯅꯪꯅ ꯉꯥꯛꯄꯤꯈꯤꯒꯗ꯭ꯔꯥ ꯑꯄꯣꯛꯄ ꯃꯆꯥꯕꯨ ꯄꯤꯊꯣꯛꯄ ꯃꯥꯡꯍꯟꯕ ꯉꯝꯕ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤꯅꯤ ꯃꯅꯤꯁꯨ ꯈꯪꯍꯧꯗꯅ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀ ꯁꯛꯇꯝ ꯃꯥꯟꯅꯔꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯏꯃꯥ ꯊꯕꯥ ꯀꯞꯄꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯅꯤꯗ ꯌꯦꯡꯈꯠꯂꯛꯇꯨꯅ ꯃꯅꯤ ꯏꯃꯥ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯏꯃꯥ ꯃꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯊꯕꯥ ꯇꯧꯐꯝ ꯈꯪꯗꯅ ꯃꯅꯤꯗ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯝꯃꯤ ꯃꯍꯥꯛ ꯃꯅꯤꯒꯤ ꯃꯈꯣꯡꯗ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯃꯅꯤ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯉꯁꯤꯗꯤ ꯑꯩ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯦ ꯏꯃꯥ ꯇꯟꯖꯥ ꯑꯗꯨꯗ ꯉꯥꯟꯕꯤꯁꯨ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥꯇꯣꯟ ꯃꯅꯤ ꯋꯥꯈꯜ ꯇꯥꯔꯦ ꯀꯔꯤ ꯃꯅꯤꯕꯨ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯕ ꯇꯥꯔꯕ꯭ꯔꯅꯦ ꯃꯅꯤ ꯊꯕꯥꯗ ꯌꯦꯡꯂꯗꯨꯅ ꯑꯩꯒ ꯁꯛ ꯃꯥꯟꯅꯔꯤꯕꯤ ꯅꯪꯁꯦ ꯍꯥꯏꯌꯨ ꯅꯪꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯥꯔ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯅꯤ ꯀꯧꯔꯤꯕ ꯊꯕꯥꯗꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯀꯞꯂꯝꯃꯤ ꯉꯥꯟꯕꯤꯅ ꯃꯅꯤ ꯃꯍꯥꯛ ꯑꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯅꯪꯒꯤ ꯑꯁꯦꯡꯕ ꯏꯃꯥꯅꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯐꯠꯇꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯂꯥꯟꯖꯗ꯭ꯔꯕꯤ ꯅꯪꯒꯤ ꯏꯃꯥꯕꯨ ꯑꯩꯅ ꯅꯝꯗꯨꯅ ꯅꯪꯒ ꯀꯥꯏꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏꯕꯁꯦ ꯂꯥꯛꯈꯤꯒꯗ꯭ꯔꯥ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯆꯤꯡꯅꯔꯛꯄ ꯊꯧꯑꯣꯡꯁꯤꯡ ꯑꯁꯦ ꯉꯁꯤꯗꯤ ꯃꯪꯐꯥꯎꯅꯔꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯗꯣ ꯉꯁꯤꯗꯤ ꯑꯩ ꯐꯪꯂꯦ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯏꯃꯥꯒꯤ ꯃꯅꯤ ꯍꯥꯏꯅ ꯉꯁꯤꯗꯤ ꯀꯧꯔꯔꯦ ꯏꯃꯥꯒꯤ ꯃꯅꯤ ꯐꯠꯇ꯭ꯔꯕꯤ ꯅꯃꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯃꯅꯤ ꯅꯪꯅ ꯐꯅ ꯋꯥꯔꯧꯕ ꯂꯩꯔꯕꯁꯨ ꯅꯃꯥꯕꯨꯗꯤꯅꯦ ꯂꯥꯟꯅ ꯈꯟꯒꯅꯨ ꯅꯪ ꯏꯃꯥꯕು ꯄꯨꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯨꯔꯣ ꯑꯩꯅ ꯏꯃꯥ ꯑꯃꯗꯤ ꯏꯕꯣꯛꯄꯨ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯩ ꯅꯈꯣꯏ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤꯌꯦ ꯃꯅꯤ ꯏꯃꯥꯗꯤ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯏꯃꯥꯗꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤꯅꯤ ꯅꯪꯒꯤ ꯏꯃꯥꯅꯤ ꯍꯥꯏꯕꯗ ꯃꯤꯅ ꯅꯣꯛꯅꯒꯅꯤ ꯏꯆꯥꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯏꯃꯥꯗꯤ ꯑꯣꯛꯇꯕꯤꯅꯤ ꯏꯃꯥ ꯅꯆꯥꯅ ꯏꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯈꯪꯉꯤ ꯅꯆꯥ ꯋꯥꯈꯜ ꯇꯥꯏꯌꯦ ꯏꯃꯥ ꯑꯩ ꯏꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣꯏꯌꯦ ꯏꯃꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤꯅ ꯉꯥꯟꯕꯤ ꯑꯃꯗꯤ ꯊꯕꯥꯕꯨ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯅꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯕꯗ ꯅꯤꯡꯊꯦꯝꯕꯨ ꯎꯔꯝꯃꯤ ꯏꯌꯥꯝꯕꯒꯤ ꯅꯤꯡꯊꯦꯝ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛ ꯃꯌꯥꯝꯕꯕꯨ ꯎꯕꯗ ꯇꯥꯆꯧ ꯏꯃꯥ ꯄꯥꯕꯨꯡ ꯇꯥꯆꯧ ꯍꯜꯂꯛꯑꯦ ꯇꯥꯆꯧ ꯅꯤꯡꯊꯦꯝ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯀꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯇꯥꯆꯧ ꯅꯍꯥꯟꯈꯩ ꯃꯐꯝ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥꯏꯌꯣ ꯇꯥꯆꯧ ꯇꯣꯝꯕ ꯑꯃꯗꯤ ꯂꯇꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯃꯥꯒꯤ ꯃꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕꯁꯤꯕꯣ ꯍꯥꯏꯌꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯃꯥꯅ ꯆꯥꯗ ꯊꯛꯇꯅ ꯏꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯦ ꯏꯄꯥꯒꯤ ꯃꯅꯤ ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ ꯃꯅꯤ ꯇꯨꯡꯂꯣꯝꯗꯒꯤ ꯃꯃꯥ ꯊꯕꯥ ꯑꯃꯗꯤ ꯃꯕꯣꯛ ꯉꯥꯟꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯂꯇꯥ ꯊꯕꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯅꯤꯕꯨ ꯄꯨꯈꯤꯒꯗ꯭ꯔꯥ ꯈꯟꯖꯔꯝꯃꯤ ꯑꯃꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯊꯕꯥꯅ ꯇꯝꯂꯝꯂꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ ꯏꯃꯥ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯅ ꯑꯩꯕꯨ ꯑꯄꯣꯛꯄ ꯅꯆꯥꯃꯛꯅꯤ ꯈꯟꯗꯨꯅ
ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯤꯕꯁꯦ ꯅꯆꯥ ꯌꯥꯝꯅ ꯄꯦꯜꯂꯦ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯣꯏꯅ ꯐꯪꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯆꯤꯡꯅꯔꯛꯄ ꯃꯪꯂꯥꯟ ꯄꯨꯝꯕꯁꯨ ꯃꯪꯐꯥꯎꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯥ ꯑꯅꯤ ꯁꯨꯔꯦ ꯊꯕꯥꯅ ꯏꯟꯗꯣꯝꯆꯥ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩꯁꯨ ꯃꯃꯥ ꯑꯃꯅꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅꯤꯅ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯂꯤꯔꯨꯔꯦ ꯀꯔꯤꯒꯤ ꯋꯥꯔꯧꯒꯅꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯗꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯊꯣꯛꯁꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯀꯥꯏꯅꯔꯔꯣꯏꯁꯤ ꯉꯥꯟꯕꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯃꯅꯤ ꯂꯥꯛꯑꯣ ꯅꯤꯡꯊꯦꯝ ꯆꯠꯂꯣ ꯆꯠꯂꯣ ꯅꯪ ꯀꯩꯊꯦꯜꯗꯒꯤꯅꯦ ꯁꯥꯔꯦꯡ ꯑꯆꯧꯕ ꯑꯃꯇꯪ ꯂꯩꯔꯨꯆꯣ ꯅꯤꯡꯊꯦꯝꯁꯨ ꯍꯔꯥꯎꯅ ꯍꯣꯏ ꯃꯥ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯃꯅꯤꯗꯤ ꯃꯅꯥꯎꯅꯨꯄꯥꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯈꯛ ꯃꯅꯥ ꯃꯁꯤꯡ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯅꯤ ꯀꯞꯇꯕ ꯉꯝꯂꯝꯗꯦ ꯁꯅꯥꯔꯩ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯅꯣꯡꯈꯠꯂꯛꯇꯨꯅ ꯃꯅꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ ꯑꯩ ꯋꯥꯈꯜ ꯇꯥꯗꯅ ꯑꯗꯨꯃꯛ ꯈꯨꯜ ꯑꯃꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯦ ꯑꯩꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯅꯪꯗꯤ ꯃꯤꯒꯤ ꯁꯥꯒꯩ ꯑꯃꯗ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯌꯨꯀꯣ ꯁꯅꯥꯔꯩ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯕꯨ ꯉꯥꯏꯗꯨꯅꯇ ꯂꯥꯛꯆꯈꯤꯕꯅꯦ ꯑꯗꯨꯕꯨ ꯑꯩ ꯃꯥꯏꯊꯤꯔꯦ ꯃꯅꯤ ꯁꯅꯥꯔꯩ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯦꯝꯁꯨ ꯃꯌꯥꯝꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯇꯥꯆꯧ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯏꯆꯦ ꯁꯅꯥꯔꯩꯁꯨ ꯃꯁꯥꯅ ꯌꯥꯗꯅ ꯂꯨꯍꯣꯡꯈꯤꯕꯅꯦ ꯅꯤꯡꯊꯦꯝ ꯇꯥꯆꯧ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦꯗ ꯃꯁꯦ ꯃꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯃꯥ ꯑꯅꯤ ꯑꯃꯗꯤ ꯄꯥꯕꯨꯡ ꯅꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯒꯦ ꯐꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯟꯅꯕ ꯇꯧꯔꯁꯤ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯤꯡꯊꯦꯝꯁꯨ ꯄꯥꯟꯊꯣꯏꯒ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯂꯨꯍꯣꯡꯉꯣ ꯍꯥꯏꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯁꯅꯥꯔꯩꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯀꯠꯊꯣꯛꯆꯔꯝꯃꯤ